Sugnu Da Kuki militant singna nongmai amadi bom Kapsilakpa Leptri drone thagatuna Landapham Yengkhre mai ising phangdabagi miyam awaba mayoknare Paoche ngasi Nungthil Paoche Meira Paoche dagi Hapkatchabani Kuki militant singna Sugnu Da bom amadi nongmai Kapsilaktuna akanba mawngda landarakpa ngasi kathana numit manghani sure ngarang ahing nongyai matung pung ama taba matamdagi hauna Kuki militant singna akanba mawngda nongmai kapsilakre adubu mi aso apan yawbagi paudi leitri kunja singdagi phangba paugi matunginadi Kuki militant singna Churachandpur district ki manung channa leiriba Landapham dongyang singsangda sariba makhoigi bunker singdagi amadi Kuki na khudum chankraba Meitei khul napat hairiba mafam asidagi Sugnu tamna akanba mawngda bom amadi nongmai kapsilakibani nongmai kapsilakpada natana ngarang numidang drone thagalaktuna Sugnugi makha lekai mafam singda nongthakki saruk singda paiselaki haire Kuki militant singna nongmai kapsilakpa duda Sugnu turel mapalda leiba yum amada bom tasenduna amang ata thoki mafam aduda ngak senaba leiriba BSF amadi khunja volunteer singna nongmai handuna kapki haire Kuki militant singna sniper nongmai sizinaduna kapsilakpada natana double brass nongmai maru sizinaduna kapsilakpadagi Sugnu bazar phawba yokselaki masida natana pampi bom sizinaduna landaraki makhoina afaba makhalgi bom sing sizinai haibase bom pokhai khraba matungda phangba tokning singdagi khangba ngammi haire Kuki militant singna landa silakpadagi chauna ama ata thokliba mafam sing asi Sugnu turel mapal Sugnu makha lekaina singba mafamda leiba yum singna ayamba oiri mafam aduda ngak senaba leiriba BSF na nongmai kaptaba yadaba matangda kapagum tawi tasengna Kuki militant singa lanthengnanaba thabak tawde masi karigino haibada mathak thongba singna makhoida nongmai kapagi order pide haibase BSF person singna phongdorokpadagi khangba ngamkhibani hairi kunja singna phongdorokpagi matunginade hojik Sugnu da leiriba mioi singna thaknaba ising phangdabagi yamna chauna awaba mayoknare Sugnu da leiriba kunja singda thaknaba ising piramlibase Manipur turel dagi ising singkhalaga sengdoklaba matungda miyamda phanghanbani adubu lan kapnaba mafam oibana ising phangdabagi awaba se mayoknabani masida natana February 15 dagi hauna mai chang naina phangdabagi awaba su mayoknare ngarang ahingdi mai su phangkide khunja sing hojik masagi mayumda leiba ngamdabadagi safagadaba mafamda lanjennakhre maduna itu isa kainaba habadu oire hojik leihoribasi naha oiriba amadi miyai challaba nupa sing khakta ngai hore haire khunja singna phongdorokpagi matunginade ngarang Sugnu da leiriba tongan lupsing Manipur police ki kangbuga khana nainabagi mifam ama ngarang pangthokre khana khibadada kari karamba thabak lokhatkani haibadi khangba ngamde Sugnu kendrage MLA K Ranjitsu ngasi numit nifani rongi mamangdagi Sugnu da laktuna praja singi awana yengsinduna masamak lanthengnaba yaromki adubu ngarang Imphal hankre atuba matamda amuk lakani haina phongdoklami haire Meitei singna schedule tribe da Chanba Yaroi haina ansamna governor da memorandum pisinkhre All Naga Student Association Ansamna Meitei singna schedule tribe ta Chanba Yaroi haina Manipur ki governor Anyusha Ukeda memorandum pisinkhre memorandum ase ngarang governor na senapati da chatuna mafam adugi tongan ba civil society organization sing mahiroi lupsing amadi nupi lupsing unabagi khudong chaba lauduna ansamna pisinkhibani governor ga unakibadada ansamgi president M Loikang Lukshon amadi ansamgi general secretary Angtesang Maring anina khuyek piduna memorandum adu governor Akthengnana pisinke governor da pisankhiba memorandum aduda pallibade schedule tribe habase sotharaba furup kanglop amabu yokhatnaba amade aglop pinaba Indian constitution ge chana kanglor amane Meitei sing asisu tribal ama oina horokpagi wari leifam thoi makhoigi civilization asidi 33 AD dagi hauraga chahi lising ani henbagi wari lejaba furup amane asigumba furup amana 21st suba chahi cha yoraklaba matam asida schedule tribe ta chandama dabi torokpa habase maram chade masi tribal singi hak matpani maduna Meitei singna schedule tribe chanba sugya yaroi haiba wafamsu yauri